Wait. Kana lang da. Chigolo. Yes. Yellow. One, two. Mayam si tat ni ko. Video nam bagi tat. Video nam video oye. Tang pam jan na ki yong ne. Hi mayam. Mayam ai je nga hangai akhoi yum da lai bane ba ko. Ado hojikti hakchang je khra phagat le duduna yum da mu halani ai ipam da lai bane ba. Ado ngasi yum da halani. Mayam na nga hangai ayum da lai bra khot bra na hangak pado comment ta du do ayum da lai ipam da lai bra na hangak pado adu do ipam da lai ye nupam yum da lai de bang hangai do sum ai do hakchang do khoi mi ju lai ta bagi ne khoi som doina lang pai tare khoi ma ju law thola shin do phar yam tar da ba du du gi ai ipam doina lai bane ado ai hojik ti hakchang je kal kang khat le bo ko adu du na yum da halani ngasi halani adu mayam hangak pado ai ngasi pa khum picture bane ai na comment reply tawgi da bado adu do ngasi pulap oina picture de chayum handaure pi han ba hore ko Mayam Rami Circle se amu emerging offer and reward limited period ka loina na amuk lae ado Rami Circle se yamna safe oiba amadi 100% legal gaming apps amane aduga masida khoina haijaba skill utlaga ne Rami game se sanaba yaye aduga paisa tanba yaye aduga Rami Circle se yamna safe and secure oiba apps amane Rami Circle se haji active players se 1 crore se ne active players laye to masida khoina game se sanaba haibiba singnadi adum sanabiba yare Rami game se ko aduga sanaba haitaba singnadi akhoina practice game sangbiraga practice game da hana practice tawbiredana aduduga sanaraga paisa tanba yare aduga ne mayam Rami Circle se sidagi khoina tanba paisa se yam irai laina deposit tawba yaye phone pay adagi paytm credit or debit card ki mateng na ne paisa se dum lokthok pa yarni ba ko ado mayam na sigi se ahamba khoina sign up tawba matamda bonus oina 2000 amasu phangdoine ado mayam si je khoina sigi game se khoina phone da dum sanaba yaye phone da dum sanagadabane aduga si je yamna khoina smooth oina dum phone da dum sanaba yaye bako si Rami game se ado mayam ju sanabining batargadi aigi description da link hapcharamge sidagi download tawbiro aduduga sign up tawsanbiro first sign up tawba matamda ₹2000 amasu bonus oina phangdoine mayam download tawsanbiro ko This game is subjected to financial risks. Requested to play with your own responsibility and knowledge. ꯑꯩꯈꯣꯏ ꯃꯥꯅ ꯑꯩ ꯂꯥꯛꯄꯗ ꯄꯨꯔꯛꯈꯤꯕ ꯄꯣꯠ ꯆꯩꯁꯤꯡꯗꯣ ꯑꯃꯨꯛ ꯄꯦꯀꯤꯡ ꯇꯧꯁꯟꯕꯤꯔꯦ ꯌꯨꯝ ꯍꯟꯕꯗ ꯄꯨꯈꯤꯅꯕ ꯂꯣꯏꯅꯃꯛ ꯑꯉꯥꯡꯒꯤ ꯅꯤꯡꯊꯥ ꯀꯩꯀꯩ ꯑꯗꯩ ꯑꯩꯒꯤ ꯐꯤꯔꯣꯜ ꯀꯩꯀꯩꯗꯣ ꯑꯗꯣ ꯁꯨꯃꯥꯏꯅ ꯄꯣꯠ ꯆꯩ ꯌꯣꯝꯁꯤꯜꯂꯛꯄꯒꯤ ꯇꯥꯏꯃꯤꯡꯁꯦ ꯁꯤꯁꯦ ꯄꯨꯛꯅꯤꯡꯒ ꯅꯨꯡꯁꯤꯖꯥꯅꯦ ꯍꯥꯏꯗꯤ ꯀꯞꯅꯤꯡꯉꯦ ꯍꯥꯏꯕ ꯌꯥꯝꯅꯒ ꯑꯩꯈꯣꯏ ꯏꯆꯥꯊꯣꯏꯁꯦ ꯌꯦꯡꯉꯨꯅꯦ ꯃꯌꯥꯒ ꯀꯥꯒꯩ ꯅꯨꯡꯉꯥꯏꯅ ꯇꯨꯝꯃꯤ ꯃꯥꯗꯤ ꯈꯪꯖꯄꯣꯠꯇꯦꯕ ꯌꯨꯝꯁꯤꯅ ꯀꯅꯥ ꯌꯨꯝꯅꯣ ꯀꯩꯅꯣꯁꯦ ꯑꯗꯣ ꯃꯌꯥꯒ ꯀꯥꯒꯩ ꯅꯨꯡꯉꯥꯏꯅ ꯇꯨꯝꯃꯤ ꯇꯨ ꯌꯦꯡꯉꯣ ꯃꯌꯥꯝ ꯃꯃꯥꯏꯒꯁꯦ ꯗꯣꯟ ꯗꯣꯟ ꯂꯥꯎꯒꯩ Bang, sila. Khut piro. Khut piro. Kada piro. 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 Ting 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 ting. Cái sân này giàu nè. Cái sân này giàu nè. Cái sân này giàu nè. Bang. Kada. Piro da. Bang bang. Bang cho sai lại cho sai đông lấy rồi cho sai đấy chalo bang sai lại cho khoai màn này tàn lẹ khoai màn này ai tàn lẹ tiêu ngó ai ghi podio mềm dễ lỗi nè 이 맞아 юм자 떠오르는 가빠이 잘라 юм자 떠오르는 가빠이 잘라 그만 이따래 애기 보여 매암 셈 띠용 너 염전 비를 탐그래 레디다 할로나
sida ay tumzarambani ꯇꯥꯟꯊꯣꯛꯄꯤꯔꯦ ꯑꯩꯈꯣꯏ ꯃꯥꯅ ꯑꯩ ꯇꯥꯟꯊꯣꯛꯄꯤꯔꯦ ꯑꯩ ꯆꯠꯂꯅꯤ ꯑꯩ ꯂꯩꯔꯦ ꯑꯩꯒꯤ ꯄꯣꯠꯌꯣꯝ ꯊꯥꯌꯣꯝ ꯍꯣꯔꯦꯟ ꯅꯨꯡꯗꯥꯡꯗ ꯂꯧꯕ ꯂꯥꯛꯑꯅꯤ ꯑꯗꯨꯒ ꯑꯩ ꯌꯨꯝ ꯍꯜꯂꯅꯤ ꯌꯨꯝꯗ ꯑꯃꯨꯛ ꯂꯩꯔꯛꯑꯒꯦ ꯁꯤꯗꯒꯤꯗꯤ ꯅꯥꯕ ꯐꯔꯕꯅꯤꯅ ꯌꯨꯝ ꯍꯜꯂꯅꯤꯕ ꯑꯗꯨ ꯁꯛꯁꯤꯗꯤ ꯀꯩꯝ ꯀꯦꯗꯕꯅꯦ ꯑꯗꯨꯅ ꯐꯖꯔꯦ ꯀꯦꯕ ꯌꯥꯗꯕꯅꯤꯅ ꯍꯧꯖꯤꯛꯁꯦ ꯑꯗꯨꯒꯤꯅꯦ ꯃꯅꯪ ꯈꯔ ꯉꯧꯋꯦ ꯑꯩ ꯆꯠꯄꯩꯗꯤ ꯀꯩꯝ ꯈꯜꯂꯝꯃꯣꯏ ꯑꯩꯈꯣꯏ ꯃꯥꯁꯦ ꯅꯪ ꯀꯩ ꯈꯜꯂꯤ ꯍꯥꯏꯌꯨꯅꯦ ꯍꯥꯏꯌꯣ ꯁꯤꯗ ꯃꯁꯨ ꯆꯠꯈꯤꯕꯩꯗꯤꯅꯦ ꯃꯥ ꯅꯪ ꯀꯩꯝ ꯈꯟꯗꯦ ꯑꯉꯥꯡꯅꯤ ꯑꯩꯒꯤꯕꯨꯗꯤ ꯀꯩꯝ ꯈꯜꯂꯝꯃꯣꯏ ꯑꯩꯈꯣꯏ ꯃꯥꯁꯦ ꯅꯪ ꯀꯩ ꯈꯜꯂꯤ ꯑꯝꯇ ꯐꯣꯡꯗꯣꯛꯄꯤꯌꯨꯅꯦ ꯑꯩ ꯀꯦꯛ ꯆꯥꯒ ꯐꯣꯡꯊꯣꯛꯇ꯭ꯔꯦ ꯅꯨꯡꯉꯥꯏꯇꯕ ꯚꯤꯗꯤꯑꯣ ꯀꯣꯂꯤꯡ ꯇꯧꯔꯛꯀꯦ ꯄꯂꯦꯝ ꯐꯣꯡꯗꯣꯛꯄꯤꯌꯣ ꯅꯪ ꯅꯁꯨ ꯆꯠꯈꯤꯕꯒꯤ ꯅꯨꯡꯉꯥꯏꯇꯕ ꯅꯪ ꯍꯣꯔꯦꯟ ꯀꯞꯄꯣꯏꯗ꯭ꯔꯣ ꯍꯧꯖꯤꯛꯇꯩ ꯍꯧꯅ ꯄꯤ ꯇꯥꯗꯣꯔꯦ ꯀꯞꯊꯣꯛꯑꯣ ꯁꯤꯗ ꯅꯪ ꯇꯥꯗ꯭ꯔꯤꯕꯣ ꯍꯥꯏꯁꯤꯗꯤ ꯉꯁꯥꯏꯗꯩ ꯇꯥꯈ꯭ꯔꯦ ꯀꯞꯃꯤꯟꯅꯧ ꯅꯃꯥꯅꯁꯇ ꯑꯩ ꯃꯄꯥꯟꯗ ꯂꯩꯒꯦ ꯃꯌꯥꯝ ꯑꯩꯈꯣꯏ ꯆꯥꯊꯣꯏꯗꯤ ꯇꯨꯝꯃꯤ ꯃꯥ ꯍꯣꯔꯦꯟ ꯌꯨꯝ ꯌꯧꯔꯒꯅꯦ ꯀꯩꯅꯣ ꯇꯧꯗꯣꯏꯅꯤ ꯀꯞꯄ꯭ꯔꯥ ꯈꯪꯄꯣꯠꯇꯦ ꯃꯃꯤꯠ ꯎꯔꯦꯕꯀꯣ ꯑꯗꯨꯗꯨꯅ ꯁꯨꯝ ꯌꯨꯝꯗꯣ ꯃꯥꯅ ꯎꯈꯤꯕ ꯃꯐꯝꯗꯣ ꯑꯣꯟꯅꯕꯒꯤ ꯃꯃꯤꯠ ꯎꯗꯕꯤꯗ ꯂꯥꯛꯈꯤꯕꯅꯦꯕ ꯁꯤꯗꯗꯤ ꯑꯣꯟꯅꯕꯒꯤ ꯍꯣꯔꯦꯟ ꯃꯃꯤꯠ ꯑꯣꯠꯂꯒ ꯑꯗꯩ ꯑꯩꯈꯣꯏ ꯃꯥ ꯍꯣꯏ ꯀꯩ ꯍꯣꯏꯒꯤ ꯈꯣꯟꯖꯦꯜꯒ ꯇꯥꯗꯕꯒꯤ ꯀꯞꯄ꯭ꯔꯥ ꯈꯪꯄꯣꯠꯇꯦꯁꯦ ꯑꯩꯈꯣꯏ ꯃꯥꯒꯤ ꯈꯣꯟꯖꯦꯜꯗꯤ ꯄꯛ ꯈꯪꯉꯦꯕ ꯑꯩꯉꯣꯟꯗꯩ ꯍꯦꯟꯅ ꯑꯗꯨꯗꯨꯅꯅꯦ ꯍꯣꯔꯦꯟ ꯀꯞꯄ꯭ꯔꯥ ꯈꯪꯄꯣꯠꯇꯦ ꯃꯥ ꯅꯨꯡꯉꯥꯏꯅ ꯇꯨꯝꯃꯤꯌꯦ ꯃꯥ ꯍꯧꯖꯤꯛ ꯁꯤ ꯄꯥꯝꯃꯤꯁꯦ ꯃꯁꯨ ꯆꯠꯈꯤꯕꯩꯅꯤꯀꯣ ꯑꯇꯩꯒꯤ ꯀꯩꯝ ꯅꯠꯇꯦ ꯑꯗꯣ ꯃꯌꯥꯝ ꯚꯤꯗꯤꯑꯣꯁꯤ ꯃꯈꯥ ꯅꯝꯃꯛꯈꯤꯗ꯭ꯔꯦ ꯐꯣꯟꯁꯨ ꯑꯣꯐ ꯇꯥꯈ꯭ꯔꯕꯀꯣ ꯑꯗꯨꯒ ꯃꯩꯁꯨ ꯂꯥꯛꯇꯕ ꯑꯗꯨꯗꯨꯒꯤ ꯚꯤꯗꯤꯑꯣꯁꯦ ꯌꯨꯝꯗ ꯆꯠꯄ ꯈꯣꯠꯄꯩꯗꯣ ꯃꯈꯥ ꯅꯝꯃꯛꯇ꯭ꯔꯦ ꯉꯍꯥꯟꯈꯩ ꯁꯨꯝ ꯂꯩꯃꯤꯟꯅꯔꯝꯕꯒꯤꯀꯣ ꯑꯩꯈꯣꯏ ꯃꯥ ꯍꯣꯏ ꯑꯩꯈꯣꯏ ꯏꯅꯥꯎꯄꯤ ꯍꯣꯏ ꯑꯩꯈꯣꯏ ꯕꯥ ꯍꯣꯏꯁꯨ ꯌꯥꯝ ꯊꯤꯅ ꯅꯨꯡꯉꯥꯏꯇꯅ ꯂꯩꯍꯧꯔꯦ ꯀꯞꯄꯒ ꯐꯥꯎ Kan paro. ꯍꯧꯖꯤꯛꯇꯤ ꯌꯨꯝꯗ ꯂꯩꯔꯦ ꯌꯨꯝꯗ ꯑꯗꯣ ꯌꯦꯡꯉꯣ ꯑꯩꯈꯣꯏ ꯗꯥꯅ ꯇꯧꯔꯤꯁꯦ ꯃꯆꯥꯅꯨꯄꯥꯁꯤꯗ ꯀꯥꯔꯟ ꯇꯧ ꯂꯩꯔꯦ ꯌꯣꯠ ꯊꯥꯡꯒꯠꯄꯩ ꯇꯥꯏꯞꯇ ꯆꯤꯝꯖꯥ ꯂꯤꯅꯤꯟ ꯀꯥꯔꯟ ꯇꯧ ꯂꯩꯔꯦ Cingolo. Wait. Payo. Wait. ꯀꯟꯅ ꯂꯥꯎꯅꯨꯗ Cingolo. Yes. Yalo. 1, 2. Kan payo. Kan thuk tore kan payo. ꯗ ꯂꯥꯎꯒꯅꯣ ꯑꯉꯥꯡꯗ 3. 4. 5. Wah kalle pambung aja tuh. Wah. Yeah. Pambung aja. ꯆꯥꯊꯣꯏ Naire. ꯆꯥꯊꯣꯏ Kenji. ꯆꯥꯊꯣꯏ ꯀꯗꯥꯏ ꯑꯉꯥꯡꯗꯤ ꯑꯉꯥꯡ ꯀꯗꯥꯏꯅꯣ ꯅꯃꯤꯠꯇꯨꯒ ꯑꯉꯥꯡꯗꯤ ꯄꯝꯊꯣꯛꯇꯅ ꯄꯝꯕꯅꯤꯅ ꯍꯩꯔꯝꯃꯣꯏꯅꯦ Tumo. ꯄꯝꯊꯣꯛꯇꯅ ꯄꯝꯕꯅꯤꯅ ꯍꯩꯔꯝꯃꯣꯏꯕ ꯅꯆꯥ ꯄꯝꯕꯕꯨ ꯃꯌꯥꯝ ꯁꯤ ꯇꯥꯠꯅꯤꯀꯣ ꯚꯤꯗꯤꯑꯣ ꯅꯝꯕꯒꯤ ꯚꯤꯗꯤꯑꯣ ꯅꯝꯕꯤꯔꯛꯑꯣꯌꯦ ꯉꯥꯏꯍꯥꯛꯇꯪ ꯄꯝꯖꯟꯅꯒꯦ ꯌꯦꯡꯉꯨꯅꯦ ꯉꯁꯥꯏꯈꯩ ꯀꯣꯏ ꯆꯠꯆꯧꯔꯒ ꯀꯌꯥ ꯍꯩꯔꯤꯕ ꯈꯗ꯭ꯔꯛꯅꯣ ꯌꯦꯡꯉꯨ ꯑꯉꯥꯡꯁꯦ ꯅꯨꯡꯉꯥꯏꯇ꯭ꯔꯦꯕ Tumo. ꯆꯥꯊꯣꯏ Tumo. ꯅꯣꯏꯅꯤꯅ ꯁꯞ ꯃꯥꯟꯅꯩ ꯍꯥꯏꯁꯤꯗ ꯑꯝꯇ ꯑꯣꯟꯁꯤꯜꯂꯣ ꯁꯤ ꯌꯦꯡꯍꯟꯁꯦ Mane judro loi mane. Na ton phan badagi. ꯆꯤꯟꯗꯤ ꯃꯥꯟꯅꯗꯦ Samdagi kai loi mane judro. ꯆꯤꯟꯗꯤ ꯃꯥꯟꯅꯗꯦ ꯑꯉꯥꯡꯁꯦ ꯃꯃꯤꯠꯀ ꯂꯣꯏ ꯂꯪꯊꯣꯛꯑꯦ ꯍꯥꯏꯕꯅꯤꯗ ꯈꯨꯄꯝꯁꯦ ꯑꯩ ꯇꯨꯝꯃꯨꯔꯒꯦ ꯅꯪ ꯄꯝꯃꯣ